हौखिबा डिसेंबर की तांग 13 सलुंगफमदा स्टेट फोर्स की खुद लेखिद्रबा लाइसम प्रेमन एलाइस प्रेम सही 13 थौबाल खुनौदगी असुमनबा कैसुम खंगजद्रबा खुन ngakpa inausi magi hujik magi asi hokchang lowdri aduga loina khoi khun ngakpa taruk si khoi mara lejadraba dugumba khun ngakpa taruk ni aduna mara lejadraba khun ngakpa taruk asi condition amata yauduna JC na thadokpiu haiduna sangsin jarapti ba chunaba khonggang sing asleida sarkarna sabsaba response bidabana manam moiraga lakliba December ki tang kunga taret ki numidang wairam pung taruk tagina nongalakpa December ki tang kunga nipan ki numidang wairam pung taruk pawa apunba Manipur ki waina shutdown jesina kaujare asumba shutdown asida essential item sing mai sing nusit deva karma lohong kai hong sing koi konsinjaroi loina na asumlaba Manipur pumbagi kaujariba shutdown asida laibiriba CSO sing club organization maina paibi mai belsi pai punamangna shutdown asibu mapuna sogat biu haiduna JC mai tui dari media ki thongda anganjari JC na pung kunmari gi oiba adumba all Manipur gi shutdown kaujariba asida government na loina na mari na ko authority na kabi da bathola ga dei kabi da bathola badi masdegi hena kanba makhata ba khongjang sing laiwa club organization CSO sing mera party na sing club pullaga kana jaraga kan hena kan ba khongjang samsil lakani haina thamjari